DM University ki handakta laothokkhiba teaching amasung non-teaching staff Loubagi result Aduda Chaona Loutunaba Manba Thouong Khara Thengnare haina maheiroi luptarukna phongdorakli. Hiram asiga mari leinana ngase kwa kaithalda leiba apunba iraiba ki maheiroi simpanglob AIMS ki office tha pangthokpa paugi bifam amata maheiroi luptaruki wangangloi oiriba MSF ki president Hizam Rosana hai thenglabasu thengna lengakna DM University da tamliba maheiroi singe interest ta laukhalakliba khongthang ase thagatpa phongdokle adubu teaching amasung non-teaching staff Loubagi result handak laothokkhiba Aduda Chaona Loutunaba Manba Thouong Khara Thengnare madudi Professor N. Rajmohan DMU ki Vice Chancellor oringai matamda Assistant Professor Marifu Nipal Launaba Kumjali Singani Kunge December tang Tara Mapalda notice thokhe posting asi Loubagi result na chahi asige February tang Kun Mapalda Zoology Department khaknatana atai department singi lauthokhe Hariba result ase DP gi ayaba yaude haiduna lengakna athingba thamlakpadage chana hankhide adubo maheiroi singna akanba irang horakpadage haukiba tang 19 da nauhongna result amuk lauthorakhe adubo physics amadi botany gi oina de nauna interview amuk tawgani haina notice thorakhe Thouong asina physics amasung botany gi khalaba assistant professor sing victimize tawire Hariba subject ani asigi nauna interview tawgani hariba asigi maramde subject expert singna piba market evaluation da blank lerami haibagine amaromda assistant professor Marifunipa launabagi notification thokraga nauna result lauthorakpa matamda post humpu hengalakle hengalakliba post asi karamba ratio da yengaga hengalakliba no haibado miyamda thamkhidaba amade reservation gi matangda pankhidaba maramda post masing hengalakliba ase maram chade university asida chayatnaba kaya thamliba ase vice chancellor amasung hanagi registrar na miyamda sengdokadabani haina hizam rosan na makhata na phongdokhe Hana leramba honorable vice chancellor registrar na athubu matamda DM University ki mamangda chayinaba mayamam thamamisa masimak sengdokadawuni aduga hairiba registrar na July ki date 14 da amakak sengtokpam su leiri hairiba sengtokkiba sida mak asi syndicate phamba yaukide na mak masamangna hairi karigidamak DM University ki registrar amana mu syndicate phamba yaudribano haibuduni matamduda wazar Rajmohan leirami matamda khoigi assistant professor IT haidoknabagi damak syndicate phanggiba mifamduda masamak registrar na present tawgide haidana 2024 ki July gi masamangna miyamda sengtokpa makaksu leigi mahak asi karigidamak syndicate phamba yaudribano haiba athubada sengtokadawuni haibasini koina point thamjaninguse interview tawgani haina hojik leiriba botany physics masigi inquiry committee ma athubada miyamda inquiry committee na thigalaga sengtokthri fau makha tana tawba yaro haina koi mai luptaruki site gi thamjari